mayam ngasidi corona gi oina tawrase Yai de ai bisda leire hawro Okay. Ayurvedic hai gadrat kanam tilhau na corona fai. Ayurvedic hai gadrat kanam tilhau na corona fai. Matam gi physician saba sing na di ganja jo can kill corona. Therapy hai gadra san yung thakpan corona fai mai tai gi yong chak base vaccine corona fai shu haining bani masa sibu ha bi jai ro As haparose tangkalaktana. ado masa matha paliba wai sing sibu achu manga no proof sin haini thaja bangamde Adudi lenga amadi doctor na haise. Si oina haise. doctor gi wana kari doctor gi wana kari Max upu khut toina hamu doctor gi wana kari sanitizer seasonal songna samna taunu 1 meter 2 meter lam no ba oh my god master what's going on nuzaki bakidi karam tawwa ngam loi aidi nungsi ni manak changa ba aidi ngam loi aidi nungsi bi mai thong yeng da ba aidi ngam loi Ngamloy aidi nungsi bi manak changa ba aidi ngamloy Ngamloy aidi nungsi bi mai thong yeng da ba aidi ngamloy Penagi say so mai bi gi lai son to halaga corona talaga Penagi say so mai bi gi lai son to halaga corona talaga Corona nanga chat kroba Corona nanga mang kroba Corona nanga chat kroba Corona nanga mang kroba ngamloy aidi nungsi bi manak changa ba aidi ngamloy aidi nungsi bi mai thong yeng da ba aidi ngamloy changa ba aidi ngamloy yeng da ba aidi ngamloy asma sai song amoy upai leite bungo ngam tabani leibakini corona dagi ngakthok se hairadine nungsibi sacrifice mayamsu yumdagi mapan thokpiganu laingakna hairibasingse aikhoigi yaifanabani aikoi punna gyan taminarasiko